Ministry of Home Affairs na Anglo Kuki War gi record amatta leite hairakkhraba phaoba Delhi University gi syllabus ta hapchinnaba hotnarambagi matang University asigi Registrar da social activist Maheshwar Thounaojam gi meehut shingna ayeeba complaint ama pishinkhre Maheshwar Thounaojam gi mityeng makha da Delhi da leiba mahak ki meehut shingna ngasi Delhi University gi Registrar ga unnaduna thoudok asigi matang da ayeeba complaint ama pishilluba aduga mari leinana Chand Potshangbam kouba amana hai Anglo Kuki War 1917-1919 ge matang da Ministry of Home Affairs da RTI tharupada Anglo Kuki War hairiba ase record amatta leite haira Ministry of Home Affairs ta ge khangalakiba laikhrabani masigi sumathakta Anglo Kuki War 1917-1919 hairiba lairik ase Manipur gi history da akaiba lak-hanba yaba lairik amani haibagi paral da lairik ase gi ayeeba Jangkhomang Guite amasung Thongkholal Haokip ani gi mathakta FIR ama file tawduna hojik case satharibani Pumnabak ase leinana lairik ase Delhi University da tamhanaba hotnarabliba ase karigino haina hanglubada Registrar gi maikaidagi mari leinaba authority ka tanaduna athubada review tawragani haibagi thajaba pirakle haina mahana makha takhi Anglo Kuki War haibasigi marakta information amta leite adu oragadi akoina moida hangamise Anglo Kuki War madamda information leitragadi sigi moigi Anglo Kuki War 1917 to 1919 haibase Karbai the best of Karma documents in the best of even no. Natraga Masigi question how did it got approved? Yes, like I say Masigi like authenticity is Yaquina Katang back oil Haibagi Mong Adagi I'm controversial over Sumba like say Kamina the Delhi University as one reputed organization institution Syllabus the Yohan Biramino Haibagi Adumba no item discovered me I'm the phone talks